अहानबदा मरुएबा पाव सेंसस तौद्रगदी एनआरसी तौब यादे हाइबा चीफ मिनिस्टर की वाफम लाइबक थीबनी हाइना एमपीसीसी की वाइस प्रेसिडेंट हरीश्वर गोस्वामी ने फोंदोखरी अमदे मयंगबम सोमोजित खुद थाकिबा माइकई कयादगी लेप लेतरा पेंदबा अमदे यानिंगदबा फोंदोरखली खुरुमजरी नॉर्थ ईस्ट विंडो टीवी संदोक्चरीबा नुमिदांगी पाव मियंग ताबिरी पपुमद मपु अहानमक्तदा अहुमशम लिरुना तराम नोक्चरी हौजि पाव मचा खाइना पिजरी सेंसस तौद्रगदी एनआरसी तौब यादे हाइबा चीफ मिनिस्टर की वाफम लाइबक थीबनी हाइना एमपीसीसी की वाइस प्रेसिडेंट हरीश्वर गोस्वामी फोंदोखरे ngasi pangthokiba pawgi mifam amada mahakna makhatana hai hauzik manipur da oiriba fibam asida amaga changthok changsin yadrina situation asida matau karamna census pangthokadoribano census na census act 1948 ki makhada pangthokadabani amaromda nrc na citizenship act 1955 ki citizenship rules 2003 की मतुंग इन्ना पांगथोकदबनी मतौ करमना census amadi nrc asi interrelated ओरिबनो census तौदना nrc तौगदबनी हाइबसी अरानबनी मरमदी असम दा पांगथोकिबा nrc अदु अनौबा census दा बेस तौबा नते मरमदुना nrc तौबदा अनौबा census पांगथोकत्रबसु nrc तौबा याय हाइबा वाफम थमखी 1957 दिना कोई इलेक्टोरल रोल से मधुदा एग्जिस्ट होम दा गदी मधुदा मुक येमुना हाइदुनी हाइबो पोचिंग जी कोई पोलिंग स्टेशन सिंग उइबियाई स्कूल लोबियाई मनांग नकबा खुदोंग चाबा हुजिकी चाबा मफम दा थम्मकांदा वेरीफाई तौ लाक्तोइन आई इसाना लाको याई युमदा लाको याई मोइन चंगप याई नत्रगा अदुदा लाव हाइरप याई मधु चंगकांदा नहाक्षी तोंबी को नहाक्षी नहाकी सिदा याउबा मयाम सिदा नपा नपु कनानो अदु प्रूफ तो वना मागी ऑनर्स ऑफ प्रूफ से कना लेगदगे द रेसिडेंट टू द लेगने एनआरसी ददी अदु सागी लेरिबा सेंसस ददी लेरिबा इनुमरेटर दुगा लेरिबा मी दुगा चे चांग का याउबा याउदबा इखत खगा लोइरे अदु इखत खगा लोइरे मरमदुना एनआरसी से यामना मरु यो पोरमनी एनआरसी ददी नेशनल रजिस्टर ऑफ सिटीजनशिप सिददी करी खतो ओइरकदगे हाय मतमदा ओनली फॉर सिटीजन्स खतनी अदुगा नसागी सेंसस तदी मया ममा सिटीजन जु नन सिटीजन जु अदुगा नेशनल पॉपुलेशन रजिस्टर सिना आइना खंगजेब मुक्तदी एनआरसी गी बेसिस ओइरकदुनी डाटाबेस ओइदुइनेबा मसिदा इस्तासु मसिदी यूजुअल रेसिडेंट हाय यूजुअल रेसिडेंट मी मथा तरुक हेन जराम द लेबो खोटो गसे लो यारकदुइनी नसागी डाटाबेस सिददी नेशनल पॉपुलेशन रजिस्टर सिददी मधुदगी एनआरसी सिंगतुइन सी जगह सिदा मी से लई नंग सिदा लेरमी सी सिटीजन सि नंग चुमब्रा चुमदबरा नंग चे चांग पुथो ओजना प्रो हायर कांदा नसाई पोछि तोरकदो पोट अमने हाइजना अदुमाइना ये फाइंडिंग्स अदुमाइना लई मरमदुना अय थमजनिंगी वाफमदी एनआरसी हाइबसिगा नसागी लेरिबा सेंसस हाइबसिगा अनि से काहेन मरी लेनबा पोट ओइदे मरी लेनदे तोखाई बै एक्सिंगी मखादा लागो पोट नातनी चलाइबा पोट नातनी अदुना मरम ओइदुना करी तौगे हायर कांसिदा अखोना नेशनल रजिस्टर ऑफ सिटीजनशिप एनआरसी गी सेम मतमदा लेरिबा सेंसस से याउदबा यादे तौदबा यादे बै पोचे मसी अखोई ऑनरेबल सीएम हाइगिबसे याम लाइबक थीबनी हजनाई थमजगे मथंदा आइना थमजनिंगी सी हुजिक एनआरसी की मतंग सिदा एनआरसी इंडिया पुनमक चनगदर चनरोइद्रा में अदुदगी सांग चनरतब गी वाफम अमा लेगरे अदुगी मरम करिनो कमाइन तौनो अदुमदि सांगदोक चररोय अय थमजनिंगी दि अमित शाह ना यूनियन होम मिनिस्टर न नवंबर 2019 दा राज्य सभा दा एनआरसी से चनरनी लेवा पुंबगेन लाउथोखियब लाउथोखिबसि मयाम पुनमक खंगबिरबा ngaktani अदुबु कइदौगेदा खर लेगा दिसंबर 2019 सेम ईयर से दा कोई प्राइम मिनिस्टर मोदी ना एनआरसी से नो नेशन वाइड एनआरसी नॉट इवन डिस्कस राउंड ला ग्राउंड माना स्वाइन हाई की हाइबदी अमना अमित शाह ना नवंबर हाइबनी 2019 दा अदुगा अमना 2019 की डिसेंबर ना कोले
adori honorable prime minister na hais na kole adori NRC je man channa gi wafam leiti na hai adui makha je suru suru nai raga leigare kari kamain to gi bano haibna chingba bhap ta dre yo kana hum kharana NRC se akoi congress party na channa ningje channa de pachanna ba pam de ga na social media da ga thagat pu chu yawi yam lairok thibani khar kumna yeng ningi akoi chu mayam ni matung chung sum injabani yam na mun na khangbudi na jade adu yam na kumna yeng da na pangangang ba si chu mi yam da misleading oi bi ai asyang badi masidi honorable prime minister Modi na December 2019 da ramla ground da no nationwide NRC not even discuss na lai ba pochi gi akha tar pa do khoi bhap ta ba ngam ji si phok da BJP si na khoi leader sing si amaga contradict to budan ta na manipur do su dum contradict to khoi CM animak hanane ba CM hujik lei ba CM si ju contradict to rabra NRC matang si dai wapam thamjani madugi matang di kari no matam da hanagi chief minister na kari haina hai gi ge habi matam da masi assembly da hai gi ne assembly floor da akoi honorable MLA sugunugi kiranjit nanggo wahang amagi pakhum da 7 assembly session oigane na khali madude NRC matang da kai legi hanga matam da NRC Mayangbam Somojita Kuthakiba Maikai Kayadagi Lepalaitana Pendaba Amadi Yanindaba Fondorakti Echno Heritage Council Apunba Manipur Kanba Imalo Amkil Apunba Ireipak Mahiroi Sipanglo AMS Protection of Maitai Victims More Kimex Amadi Leimarol Chanura Lamjinglupna Lup Singi Maikai Degi Hadorok Cherol Singda Tang Kungamanga Kokomi Giliching Makada Manipur Gitongan Tonganba Maikai Singdagi Lakpa Miyamga Loinana Chatkiba Lengakta Miyamgi Wahang Kongchet Haina Mingtonba Kongchet Aduda Manipur gi Puwarida Amukta Hongkidriba Mawongda Kanagumba Karagi Kujin Thorang Manba Amadi Atanana Miyoi Amada life attempt Toba Loinana Miyamgi Kongchet Adubu Maitinaba Atopa Kanglupna Noknagadaba Manba Thodok Amani Maramaduna Yamna Hakchin Lobaga Loinana Akan Mawongda Yaningdaba Fongdok Narakli Chatkiba Kongchet Adubu Hena Mapum Fanaba Sogatpa Lakiba Mayangbam Somojit Atay Hanagi Desamgi President Oiramba Hojikna Miyamgi Amadi Leipaki Oiba issue Kayada Thogai Kaya Loriba Leipak Miyamgi Damakta Mahaki Punsigi Angan Basarutagi Hojik Faba Pukchil Seng Nakatokliba Amabu Leipaki Oiba Iho Karino Masak Khangdaba Ngaihaki Oiba Wakalonda Mondrang Sanaba Miyoi Karana Mahaki Punsibu Temshinaba Amadi Mafamadu Daleramba Nupi Anibusu Nupi ni Haiba Khangdaba Makai Kut Taraki Bahibasi Quaidigi Pangdaba Lebak Macha Tadaba Thong Amani Me Ahum Lisingani Kunga Humdoigi Ngasi Fawada Furup Asida Chatarakliba Yeknaba Sengi Lalong Kaya Bungasi Fawada Aikoi Amata Oina Lepminaduna Manada Bakaya Lerabasu Hakteng Tengnaminaduna Lakli Adubu Haukiba Tokiba Lebak Malibak Macha Tadaba Thodok Aduki Yeknaba Singa Lautunaraga Aikoi Miyamgi Apunba Pangalbu Tudeknaba Hotnarakpani Haina Logani Maramaduna Thodok Aduda Haktengna Yaukiba Miyoi Singna Matam Lairingaida Punna Wakal Taminabagi Tanja Adu Lahobana Kunai Asigi Hena Afaba Kongtang Oigani Haina Cherol Asida Fongdorakli Maitai Irol Iek Loina Shiloi Apunba Lop Milal Kanglai Pakna Milalna Mama Sabi Mama Aseng Badina Taba Khara Adu Kaithel da Makata na Miyamna Leihan Bidana Ba Hotnaminasi Masigumba Khara Asina Fazakraba Mama Kayagi Mingchat Thial Lehaina Fongdorakli Milalgi Maikedi Thadorpa Cherolamada Hokiba Tangkunga Mangada Hozik Kuki Narco Terrorist Singna Atamnana Yelhomishinda Chatharakliba Mihat Mipun Maruoina Hokiba Chaicha Taruk Amadi Tare Kilonaba Ahinda Yamna Minung Shilaitana Tamtina Bishapur District Tronglawbida Tumdan Lejariba Pigliba Angang Machin Maupabu Bom Kapsinduna Hatopikiba Amadi Mamabu Natina Bom na Panduna Sohankiba Lonana Ukrol District TM Kasom Da Micham Singda Atamnana Ambush Taushinduna Tangkul Ichin Inau Ani Hatokiba Amadi Micham Kayamana Asok Apan Nanghankiba Thodopu Yanindaba Amadi Madugi Achamba Wild Fanganbiu Haiduna Lengakta Kokomina Sinduna Achoba Miyamgi Kongchet Ama Ingna Tapna Yekai Tigaiba Yaudana Lengakta Miyamgi Aroiba Wahang Hangba Point Taruk Yawa Kongchet Ama Pishanaba Chatkiba Aduda Hanagi Desamgi President Mayangbam Somojita Atamnana Imphal Mayol Maktada Mama Sabi Kharaga Leibak Sibu Irang Thoganaba Siliba Social Media Pairiba Kharaga Manaraga Atamnana Khut Tharakiba Amadi Kokomi Paisa Chaba Machum Chaba Amadi Taba Yamanuaitaba Wahi Kya Sizinaduna Kokomi Leiramdre Lot Kre Haina Miyamda Irang Sagatkiba Khudimagna
leibak miyamda numit humnigi manungda lankri haina sengdokadabani karigumba makha tana leibak irang thoknaba sinkiba social media pairiba ichil inaw singnasu masigumbasi amuk hanna thokanaba hotnagadabani Numituda kokomina senduna chatkiba rally adu leibaksi kananabagidamakta miyoi lising kayana thoraktuna maigai nipandagi khongjangasi changshinkibani adubu atopa maigai amatada aikhoi masengi maikaida irang thoki draga sagolba laingi maikaida atamnana irang thohan kiba haibasi kanagumba kharagi mangjongna thorang tawraga rally sibu thugai nabasin kibani haina milalna lawi haina cherol asina phongdorakli Sagai Maital Asiba Singh Paratamiba Matam Oire Haina All Manipur Students Union AMSU gi Maikadi Phongdorakli Sarto Rangner Com Information and Publicity Secretary AMSU na khuyek piduna thadorapa cherol amada kokomina sinduna chakhiba Manipur lengakta miyamgi wahang hangba khongchata maikai kayagi miyoi sing lising na sarugya kiba mai paglaba miyangi khongchat asibu mingchat thiana bagidamakta miyoi kharana yekai thingai ba pinaba hotnaduna Khoinamban ima kaithel da mob sagalakuna kokomi gi thomida khut thakiba thongasi AMSU na khwaidagi akanba mawongda yaningda bafongdorakli loinana hariba khuraki ina lai saba miyoi singasi masak khangdoktuna makhoi bu khonggul muthat haudraga ngapigani muthat haudrabadi Manipur furubasi ge chawba mangjaba ma oiregani leibak miyam gi yeknaba maitai furuki treasure singasi masak khangdoktuna maru fangna mangalasi loinana khwairamban ima kaithel asi Manipur gi liklam chatta sagon aduna laklaba leipa khunai asi kananaba ihau kayagi maruiba haurakfamgi mayolni adugi sumatakta kaithel asigi ima singna achumbagi damakta macha masu sing kannanabagi damakta thawai thabaki dala lanthing narakiba fidam ningai oiraba ima singni asigumlaba senglaba ima kaithel asimaktada ima sabi kharana furub asibu kannanaba changsilakpa thauseng amasung thauroi singbu yekai thingai ba pinaba hotnarapa si ngarangi thodok asina ahanbo oiraktare Maramasina hariba ima sabi mahik sing asisu fadoktuna mamu thudektuna tumna manghan kigedabani Khoiramban ima kaithel asire pak khunai manghanana ba khonariba singi khubamnungda takhigani masidagi cheksel hausi haina kaithel asigi ima singi mafamda haizari amadi kokomina senkiba Manipur lengakta miyangi wahang hangba khongchet aduda asoiba laiki hariba asi karamna haibiribano Hanana kokomina miyamda mangjongna thamjakhiba wafamdi numit asida maikai gi miyam amasung lup singna asibaga pangkhak oiraba Manipur lengakta ing lisingani ga kungo humdoi me ahumdagi chatharakliba India government ki proxy war asiga mari leinaba wahang sing hangbiu haibani haijakhiba sing asigi matungina maikai dagi miyoi lising na saru yaduna khongchot laknaki amasung Manipur lengakta miyangi wahang sing asi hangladuna cherol sing pishanaki Lengaka haktingnana unabasu yaunaki kokomisu lengakta aiba cherol pidana wahang taret hangki kokomigi wahang Manipur government ka unakiba leite adubu leipak khunai gi ihawasi namthaningba miyoi kharana pre-plan tawduna kokomina Manipur government ka unaduna wari sanakre kokomina sel chakre kokomi lotkre haina aranba wafam sing sandoraktuna khwairamban ima kaithelda miyamgi mob sagatlaga kokomigi mingchat thihanana ba honakibani Hariba kokomigi mingchat thinanaba honakiba furubasige punba pangalbu thudeknaba honakiba Manipuri furuki yeknaba asingasi masak khangdoktuna maru fangna mangalasi haina amuka suhana miyamda lauthukchari Manipuri yelhaumi sing maruoina maitai furupu muthanaba honariba yeknaba singi khunekta sagai gi maitala siba kharana kokomigi mayukta tawrakliba mathong huktaba lamhen tuhenba thabak singasida aikhoina mai leiraga chengedaba nate Manipur gi ngangkhai amasung apunba saktamda singnarakpa khudimak yeknaba amagumna chap chana mayuknagani haina cherol asina makhatari Students Union of 𝐶𝐤𝐸𝐯 Shuki Maikadagi Desamgi former President Mayengbam Somojita Kutharapa Hakchina Lawi Amadi Jainaba Singh Masana Lale Haiduna Laibak Miyang Khangna Sengdorakadabani Haina Phongdorakli
Suki market ki thadorok chero mada kokomina senduna April ki tang kun ga da pangthokiba lengak ta miyam gi wahang khongchet miyam gi ihobu lan lamjing na bo honakiba khutpu kharana mahiroi khunai gi damakta matam chupada kathoktu na laklaba desam gi former president mayengbam somojita khut tharapa thong students Union of Kanglai Park Shukna Yamna Hakchin Lawi Haukiba me ahum lisingani kunga humdoidagi hawrakiba lana sida Mayengbam Somojit Desam Kaki Natana Kokomi Students Front ki Changthokpa Mangjil Thaba Thomi mo oina laibaki iho khudimakta sarukyaduna miyam gidamakta kathoklaba thomini Mahakumbam mahiroi khunai amadi laibaki damakta chongthokcharakpa mishak amada miyam gi iho bulana lamjingnaba hotnaba khuneki miyoi kharana khut tharatuna Asokapa nangan kiba thodok shuk na yamna hakchin lawi masida chenari ba mipum khudimangna leibak miyang khangna sengdor kadabani kokomina ima leibak ki damakta changsilapa thabak thoram amadi khongjang kayada sukna matam chupada saru yaduna lakli yasu yari amadi makhatana su saru yakhigani leibak miyamsu leibak nungshiba saraga miyamgi ihobu amadi kokomibu lan uhanna ba khonariba singdagi checksin binaba checksin wa thamlakli Moirang lamkai thodoki pumnamaki tekcha khudimak Moirang ACG MLA Santina Pugadabni haina All Manipur Muslim United Clubs Organization Amukona Fongdorakli Amukogi General Secretary Mohammed Abdul Koyamna Kuyek Piduna Thadorokpa Cherolamada Moirang Miyamgi Mihut Amada Daita C MLA Santina Oiribani Asigumba Thodogasi Makhatana Thokinaba Amukona Kayarak wari sanakre MLA na makhatana pamdaba thodok thokanaba lokhatfam thokpa thabaksing lokhatibagi maram karigino ngarang thokiba thodok asina ahan banate mamangda su kayarak thodok asi thokning leiribani thoksu thoklabani mangjongna na karigidamakta section thorang lokhattabano kendra amagi miut ama oina kendra sigi praja sing awai akhum tawnagadaba nate saunagadaba nate MLA na atin ba matamda Moirang lamkhai gi wathok loisan gadabani aduna trabadi irang amagi mathakta irang ama sum tholakpasina santi hanjinaba ngasi paliba laingak amadi manipur gi CSO na ahing nungthil tumdana khonariba sida thugaibani haina lawroidabagi maram leite thodogasi thokre haina maitai oigera pangal oigera leitonda saru pande haina pangang ngangbagi thabak tobigelu manipur gi asuk luraba tanja sida chakluk amada chaminariba Thabak kulang chatminariba ana mishi mina thodok wathok ama thokpada changthok changsin tawduna angamba mateng pangnariba Moirang Kwaktagi maitai pangal ichinanaw sing munag wakal khanthabiu haina cherola sina makhatari Chochanpurgi Changpham Thokpam Lambi Anida CCTV camera khara palaga 24/7 joint monitoring tawduna Kwakta miyam da thamliba chingnaba miyengi issue KCP na loshilagani haina lona thingkraba Kanglaipak Communist Party KCP gi maikedi fongdorakli KCP gi M Punsiba Maitai Secretary Information and Public Relations Department akhuyi piduna thadorokpa cherolamada leibagasi da thokliba Kanglokki lalasigi mingda Kwakta miyam gi Kwakta relief camp ta leiriba IDP singi amasung anakpada khundariba miyamgi mathautaba pochai purako matamda munba mai thadokpiba chingba tawriba singasi khudaktagi lepinaba apil tawri maramdi potlam singadu chorchampur tamna pushin kinabani haina chingnaragasu chingnaba khaktada yumfam moiraga mathong maram khangdaba mawongda munba foiba amasung mai thadokpana chingba tawbasi yamna laibak thibani Madudagi hendoktana sing kilo manga nga kilo tara khak pujarakpa matamda leibak ihogi mingda foiba munba tawba singdu chai nibagi ni haina lawi KCP gi Bishopur district ki coordinator amasung Kwakta gi machin chatpa ichin inaw kharagasu I pau fangoduna Chorchampurda pochai pusali pusande haibagi matangda achauba chai nabama leiribasi koknganaba khanakiba leire Leibak miyamna khangbigadabadi Kwaktagi miyamna maigai asigi maira paibi loop singa punduna Chorchampurlomda pochai puthok pusin yagadaba lambi animakta joint monitoring post thambagi wafam anauba puthokibadi lei adubu wafam adu mari leinaba singna yabikide haina su fongdorakli maramasina mutual confidence building measure ama oina Chorchampur changthok chansin yaba lambi animakta CCTV camera palaba 24/7 monitor tawnaba wafam KCP na thamkiba adu Kwakta miyamasu yamna harauna yarakhiba leirabani
अमसुंग अथुब मतमदा मरी लेनबा CSO सिंग अमसुंग अतै मैरा पाइबी लुप सिंगा ई पाउ फाउना हंदुना स्ट्रेटेजिक ओइना एंगल दगी CCTV कैमरा खरा इंस्टॉल तौनब प्रोसेस हौरगनी मरगसिदा लेबाक मियामदा हाइजनिंगबदी क्वाक्टादगी मियोय खरा कुकी नार्को टेररिस्ट एलिमेंट सिंगा ई पाउ फाउनबा अमसुंग कुकी ग पुंदुना करवा चथब लेरे हाइरगसु मखोय खरना मरम ओइरगा क्वाक्टागी मिया पुमना मपु अरान ममोंगदा उबिगनु मथों मरम खंगदना मीगी पुजरपा पोचै सिंग लेबाक की इहोगी मिंगदा फजनबा मुनबा फाजनबा अमसुंग मै थादोकपना चिंगबा तौबिगनु अदुबु चुरुप खैनी तलब अमसुंग युगुंबा मयाय काबा पोलम सिंग पुथोक पुसिन तौबददी लेबाक मियाम चंगदना थिंगबियु हाइना अपील तौरकली All Manipur Maitai Pangal Clubs Organizations Ampako na ngarang Moirang ga thokiba thodoktuda Manipur gi chingama sungtam gi marakta leiriba khenaba yanadaba adu khaknatana tampakta leiriba maruina Maitai amasung Pangal sing gi marakta thajanadaba amadi misunderstanding problem thokan nanabagi achauba maram ama khakni haina phongdorakli Ampako gi General Secretary PI Saliwana khuyek piduna thadorakpa cherol amada ngarang gi thodok adu icham chamba thodok nate maduna community ani gi marakta leiriba relation adu mangthakre amadi kaithakre haibagi khudamni ngallingai matamdagi charau maro naduna arai leita hangnaraga nomagi changdraba yadraba potlam sing amadi sendal lambi kayada punna himinariba community ani gi marakta thoklakriba thong sing asi yamna laibak thibani asigumba thodok sing asi ngarang gi thodok tuna ahan ba khakta nate Kwaktada leiriba Pangal sing amadi Moirangda leiriba Maitai sing gi marakta yanadaba thodok sing itattatana thoklakpa haibasina ngallingai matamdagi nungsi chanana leirakpa community ani amadi khullani gi marakta hena chawba irang tholakpasu yai asigumlaba thodok kaya asi tatana thoklabasu ngasi gi government asina silent spectator ama oina tumina yengduna leinabagi damakta leiribra natraga Chokri kendanaba chokri konduna adumak leikhigadawribra haiba wahang asi ampako na ngasi paliba government asida wahang hangli thokriba thodok asina aroiba oihannabagi maitai amasung Pangal sing marakta leiriba CSO sing pulap punsinduna yanaba ama puraknaba hotnabada mating lobiyu intercommunity dialogue tawduna local leaders sing youths sing yauba amadi CSO sing yauna punna faminarakanda makhata na thodok sing asi tholaktanaba hotnaba tangai fade Government amadi authorities sing asu matam chana asigumlaba thodok sing yengshinbiyu amadi maram chadana aranba mongda propaganda tawduna paula na pishaliba tonga sandukliba community amana community amabu yengthinabagi oiba wahi wata sizinaraga social media platform singda ngangliba mayamasi lebhanduna maralaiba miyoi singbu logi oiba cherak sing fanghanduna asigumlaba thodok sing asi thokana ba government na hotnabiyu haina cherola sinema khatari Manipur Public Service Commission MPSC na lauba handak lauthokiba Manipur Civil Service Combined Competitive Examination da Nipan Super Rank ta mai paglakrabi Dipa Maibambu harau taram na opaga loinana chamba khudol piduna ikai khumna bot khri Dipa Maibam Thobal District ki tekcham mamang laikai dagi Maibam Gopal amadi Maibam Mombi ahanbi gi machanupini Maibam sagai na singduna ngasi tekcham laibungda pangthokpa taram na opagi tharam aduda Maibam sagai khwaidagi ahal oiraba Maibam Modu amasung Maibam yaimana mathang sina athoiba mithung amasung thoramapu oina saryakhi Thoromaduda wangangbada Dipa Maibam na hotpu honarabadi punsida ngamdaba karishu leite haina mahiroi singda puning thogaladuna punsida khakning hanaba tawduna isagi pandamadu fangdriba fawba hotnagadabani haiki Uripok apun ban amadi uripok nupi apun balup amadi uripok miyam na apun ban mi fama mafam tu na warep khara laukri Jingthang Publicity Secretary UAL na press thadorpa cherol amada hariba warep sing adudi uripok maigaida khongjang protest agitation na chingba changshilakpada UAL UNAL ga pau faunaduna punna changsin minadba
Uripok lambi asi yamna maruoiba hospital ani RIMS hospital amadi Caesar hospital amadi healthcare sector kayamarom leibanina khudakta lambi thingjinba blockade tawba yare makai tawdaba numidang athengbada khongjang changshiliba singna yariba makai democratic oina punna coordination leina tawminaba madunatana freestyle da tawdanaba hariba wafam singa sini Uripokun Baluk, amadi Uripokun Baluk ki mau sejarah ya kami tinggal nambah public secretary Uripokun Baluk dah, okon kerja jadi matu di, lepas ki uji kecil apa, nanti hasil tengah pada Uripok Magai ki klub Maya sing sejarah emergency bimama Uripokun Baluk, amadi Uripokun Baluk ki sangren dah, macam tu na, koi tengah pada Uripok Magai dah lagi bah klub Maya sing amadi Lanai miyosing pula kanda lebaki kungsung ihuga koi punna sohol minna section minna ba tobusung uripok mai gaida tongning muda tauba adegi di uripok pembaluk uripok nupiyo pembaluk ki khongoda na amadi akoi da kaita hayam na athemba ahingda amadi ayuk to boiro koi da problem da thamung khang protest singba tawpa matamda madu koi support tawsate Yaragati matu yaragati visitation protest on daida Uripokun Baluk Uripokun Baluk ta ana mangjong nana public na ba ising jeri masi bau Uripokun Baluk Uripokun Baluk na local level gi club organization ko jera ka su yam dam sigi ngamjaba koina hijaba thunjaba khara chen chongjaduna mayam gi angam ba thobol fer tawdun laksari haiba thobol singi manungda koina hosi kokda koti Thangda PIL thaba nasingba adigi National Human Rights Commission dasi thaba nasingba masida natana eba ki thawai pubiriba civil society organization sing apex body wai kokomina ruka pau khongaduna chhaminasi maramdi Uripok lambi haibase life saving akoigi hospital sing maruina RIMS hospital amadi Caesar hospital Uripok kangsuk road se power din sappa lamsang ni lakpa misu lim sambi de sanki have Uripok kangsuk road se power ga lakade ni adegi ni thamai ban degi natraga sija mai degi subo mani ga lakya Uripok kangsuk road se power ga lim hospital sija hospital asi sakadoni apungda hariba kun panjariba hospital singasi yamna maru oi kogi uji miyo bi haksel amadi hoski ta to leita dra iram dam sigi pibam sida tangai padana ana lain sangsing amadi misan praja miyam ni yengbiraga musijaraga irisa singna nabi thingba khopa tawba yari boy Uripok nabi asi tobidana ba tangai padaba tawdaba ya daba taraga su Uripok pumbalu Uripok nabi pumbalu ka tanaraga dominasi yana democratic oina natana aning apa pada tawtana haiba lifeline oiba hospital ani si khakna te ato mayam se laiba sing asigi dum asi tobidana ba apel tawjari agati masi munna khanda biu aduga apoina Uripok pumbalu ga pa khongna raga tawbai station na tapani na hoina ju khangok dabni na amatheng da sibai thana na phagi matamda kana masa masu singno kana no haiba kumul linuba koi ngam daba kongai ni mana masina haisin badi hesitation tawre protest tawre ready chale punna tawminasi punna thingnaminasi yam damsi nakoi khutna kannada koi khutna kannada nate punna thingnaminna kadaba oibanina koi masen coordination leina cooperation leina ama tana tingladana punna koi changseminasi ha kom khar thamjari question jarapada desami ex president nimuna panjarapada somochipu physical assault togiba lukanisina Kadin tawjari matung da sumlaba mayang chen chungjariba lukki luchingbasing gimayakta tawba sumba thobuk che thopidanaba pun honaminasi haiba khong khal thamjaraga musijaraga press amasung electronic media na asibu chen chungjariba iramdam gidamakta mipum khudimok I paw yonpiba punam opusu ikai kunrosari Handak ikui dringai mamangda nisa chaba mioi ohumna UFO gi flag sizinaduna huran chinthi gi thabak tawre haira social media da viral orekraba matungda hairiba huran chinthi gi thabak tawruba mioi ohum amadi makhoi gi imung manung mioi singadubu Universal Friendship Organization UFO gi Central Committee gi maikei gi kokhatuna ngasi leipak miyam gi mafamda sengdok hankri
हिरम असिगा मरी लेना हियांगथांग हैबोक चिंगदा लेबा UFO सेंट्रल हेडक्वार्टर दंगासी ऑर्गेनाइजेशन असिगी थौमी सिंगल लोइना पांगथोखिबा पाउगी मिफम अमदा UFO गी सेक्रेटरी जनरल Y मैराबा अंगोमना फोंदोखिबदा लमदम असिगी हौरकलिबा नाहारोल सिंबु मसामौ फना थमदुना मैरेपाक नुंशी खंगननबा गिदमक्ता लेरिबा ऑर्गेनाइजेशन असिगी फ्लैग अमबु का हेनबा निसा चाबा मियोय खरा सिजनदुना हुरानबगी लिचत चथरंबा हाइबसी UFO नापिगनी UFO गी माइकैदगी अकन ममोंगदा कंडेम तौवी मरम अदुना मरा लेरबा मियोय सिंगसी मतुंग क्वार्टर कौखतुना ngasi wakal taminabagi tanja asi lobani maruina organization asigi flag asi kanagumba amataga maram chadana sizinabagi thabak ngasi dagi athingba thamle karigumba organization asigi central committee na thamliba wafam asigi mayukta kanagumba thabak torokpa tarabadi maduda tholakpa afafata giltek chakpa sana pugadabani amadi hariba huran chinthi ki thabakta chenariba miyoi sing asi organization asigi tongan tongan ba mafam da leiriba masa sanglen singda changhan ba yaroi haina su mahakna pil tauki loina nangasi ki paugi mi famadu UFO gi publicity secretary Tongbram Wangle na hai maitai gi mangki dawraba thaksi kasi lining laishon amadi chana kanglon sing asi yokhatnaba amadi लाल लेटबा मालेम अमा सेमनबगिदमक्ता लैरिबा असिगुंबा ऑर्गेनाइजेशन असिगी फ्लैग सिजनदुना निसा चाबा मियोय अहुमना हामेंग हुराले हाइबगी पोस्ट अमा सोशल मीडिया दा वायरल वरखिबा से तसेंग लाइबक थिबा मनी अदुबु ऑर्गेनाइजेशन असिगी फिराल सिजनदुना हुरान चिंथिगी थबक्ता यावरुरबा मियोय अहुम असि ngasi organization asigi leiriba central headquarter haipokta kokhatuna makoina tawruriba aral thawong asing masana yajabaga loinana matungda asigumba nataba thabak sing asi tawdaba haiba wafam singsu organization asigi thawmi singna takpiki loinana haurakliba naha singasu maram chadana organization asigi flag natraga ming sijinaba tawbiganu amadi handak thokhiba huran chinthi thabak asiga mari leinana nongalamdai thaza haina mingthonba Facebook account amana UFO gi firal thep gadi sing lakladi isa gi pochai section biu hairaki ba waf masisu tasenga laibak thibani hariba organization asina matam sangna masagi oijaba amadi kanaba thidana leibaki damakta lakliba sida mahakna karimata khangdaba fajadaba wahi wata sizinaduna thagalak haibasi UFO gi maikai gi akan mamong da condemn tawi maramaduna nongalamdai thaza haina mingthonduna Facebook account sizinariba miyoi asina numit humnigi manungda organization gi central headquarter haipokta changjarakadabani karigumba mahakna chanjaraktaba tarabadi cyber crime gi mating lauraga matik chaba chairak pirigani haina su phongdokhi amaromda organization gi firal sizinaduna ka henba thabak toruba miyoi ahumgi maikai su masagi maral yazabaga loinana asigumba mayai kabani sa chaselaga organization gi firal sizinaduna nataba thabak singasi matungda amuk hana tawraroi kariguma makhata na tawramba thoklabadi UFO central committee amadi miyamna pirakpa chairakta masana yana logani haina su phongdorakli UFO gi khetpa labadi lekai gi possession view hairapa hunama ase UFO na akan mamong da condemn tawi UFO na madu injalakanda angang singja hameng hural hanbagi pakhalun chu leite aduga hairiba thajagi mangal haiba posna hairapase masi tasengna pupna tigalakanda haibiramadi phagadawni madu yaradi akoi kaktatpiyo maramdi UFO haibase masi naharon sing lamdam sida thaksi khasi leina akogi mi kudumakse yamna matik mayai leiba mapangal leiba adugumba masamu phaba mi sengge haina khaliba asigumba organization asida achoba chitheng ama pira ise matung monau tobidana haijari haiba miyoi se aikoi sahi amagi oina ma se sajaldagi tanthoe akoina kogi tang kun marida handaki hogiba april gi tang kun ga marida akogi yamna thoning da thodu ama hai tare yam sing hai kanda kogi UFO ID Universal Friendship Organization mayam su sajal hai khangnariba siguma organization amagi kogi firan khetlaga tahoidaba thabak koi hameng urale habigi adum loba Facebook ta yamna viral warakpa masi khoi yamna laibak thibani kari damakton haiba kansida khoi organization asi kari damakta leino hai ta ga khoi wajaluchin purena koi maitai gi mang khadroba koi gi inat koi maitai gi chatnavi maitai gi lining naishon maitai gi thaksi khasi di maitai gi sana sa khoi gi masana thang ta na chingba adugum loba singasi khoi organization asida ojana khoi bu takpi tambidana khoi je pithribi malem da dum maina masak tak pangamba Uma lan leito malema sem na bidong ta thambira madu organization ni
aduna aswama khoi am chaw khaba sugum laba khoi malemi damakta khoi torokadaba thabak torokadaba adugum organization bagi flek amabu yam ilai laina isu leitabada ngasai kadawuni akhoi hameng huran bagi namada tawakanda sumaina khoi viral or pese khoi yam namasi labak thingai ni adu ngasi di khoi gi central headquarter haipokta khoi haiba khoi mioi sing adu khoi kaujaraga khoi makoi ga bari sanajadre khoi parents sing makoi imung manung gi halaman sing laktana khoi phaminarga khoi wakal taminare adu makhata na haiba makoi sing asina su akhoi da su thajaba thambire haibadi makhata na sigumba thabak aisi makoi makhata na tawdaba mona charu bani sa sing makhata na sadaba haidana khoi wakal taminare asiga loina loina na ngasi akhoi na organization sigi maigai dagi thamjaning badi ngasi akhoi gi manipur gi miyam da thamjaning badi adaju photo nung thagat pirak ko kholak pirak ko mayam do kakta piyo ko piyo adum haijari akoina UFO da adaju thagat pirak kanu na adum phajana jo haijaru ne du moina thagat piye do thagat pirak ko do kakta piyo do matung manau amon na ju akoina sumanu ran chi to go do to jaro ni sa jo amon na chaja Laikhidraba Lingzel Thoiba Laishongi Imungda LMG Manipuna Lupa Lising Taramanga Tingbangkri Supna Tangi Chahi Taruklom Tangairiba Kongba Nongthumum Lekai Dalaiba Laisham Nanau Amadi Maibam Monica Anigi Machanupa Lingzel Thoiba Laisham Masagi Aruba Anaba Amagi Damakta Gurgaon Dalaiba Artemis Hospital da Matam Queen Lying Lamnaba Matunda Lying Bangamdana Taibang Pan Thadokibagi Pau Social Media da Thengna Badagi Ngasi Like-Minded Group LMG ki thomi singna imung asida lupa lising taramanga tengbang duna imung asigi awabada sargyakre ngasigi tengbang khongchet aduda group asigi secretary ozit chorokaibam publicity secretary rakesh naurem treasurer kunjeshwar mangsatabam assistant secretary shurendra ningomba amadi member joy kumar thokchomsu sargyakhi ngasigi tengbang khongchet aduga mari leinana secretary ozit Sorokhaibamna Fongdokibada Masagi Chahi Taruklom Tangariba Lingjal Thoiba Laishrambu Layengnaba Honabada Apopa Mama Mapa Manau Amadi Apopi Monica Anina Machagi Thawaita Bukalabadi Haiduna Araiba Lanthum Manchang Kaithotuna Amadi Atopadagi Sel Pushinduna Angamba Thakta Hotnarabasu Laibak Thibadi Kanmangam Khidre Haibigi Pau Tabadagi Angang Asigi Lana Thorongi Damakta Ngasi LMG Manipurgi Thomi Singna Angamba Sel Khaiganaduna Mating Pangbani Ojit Sorokhaibamna Makhatana Fongdokibada LMG Manipuna Chahi Mariro Masida Lamdamasigi Awana Tarabasingda Leptana Mating Panguna Lakli Group asigi members singna thagi lupa chama khakta contribution tongnaraga lamdamasigi awana tarabasingda mating pangna lakli miyoiba amana awaba tarakpa matamda ekhoi mashal angamba mating pangnaduna punna nungsi chana na hingminasi tengbang ba yaudana miyoibagi awaba khak kohanba ngamde tamba ngamdaba miyoibagi punsini maramasina lamdamasigi miyamna LMG gi member oibiduna awaba tarabasingi damakta leminasi ningsing ba yabadi Lingjal Thoiba Laisham Metachromatic leukodystrophy bone marrow transplant loiraba matungda brain seizure amuk narakpadagi apokpa mama anina yumfam fawba bandop thamduna laying lakhibani laibak thibadi laikhidraba Lingjal Thoibagi hek popinaba manaunupa supnatagi chahi ahumlom tangairiba angang asisu mayambada nakhiba anaba asimak naduna hauji awafamda tariba imungni haina phungdorakli Nanawam sung Monica anigi Machanupa an Chahi Taruk Khata Ngairiba Linggen Thoiba Laisam Mahaksi Aruba Laina Amana Nabadagi Diligi Guruaunda Leiba Hospital Amada Private Hospital Amada Imungi Laijaba Lanthum Ayamba Lontoktuna Amasung Ingondagi Paisa Pusanbada Khwang Koiraba Adugumi social media de uba Magi Machanupa Linggen Thoiba si Kananaba Koi Honabi Adumba social media da uki adubu mama anina amasumi yana mating pawno khona jarabasu koi miyogi punsi di koi khutlai ti sol khutlai binina ngangi punsi koi loigre abadi tayangpal thadokre haiba social media da ubudagi imung asina koi thenari ba awaba sida saruk yabaga loinana koi Linggen Thoibagi saradagi mating unana ba like-minded group ki maikei dagi sumnagi lupa lising 15 khatang koi pangba laksabani Thamjani wafamdi miyoiba khoisi tambangamde apik porbasu adigi kitang chawkhalak porbasu ekhoisi khudong thiba kaya koi mauksagi prakriti oiba khudong thiba laina tina kaya asina yomga leibani maram maduna hingai matamda
ꯑꯩꯈꯣꯏ ꯑꯋꯥꯕ ꯇꯥꯔꯛꯄꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯐꯣꯡꯗꯣꯔꯛꯄ ꯍꯥꯏꯕꯁꯦ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯕ ꯇꯥꯟꯖꯥꯗꯨꯗꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯈ꯭ꯔꯤꯕ ꯀꯌꯥꯕꯨꯁꯨ ꯉꯝꯈꯩ ꯂꯩꯗꯨꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤꯁꯨ ꯑꯩꯈꯣꯏ ꯍꯧꯁꯤꯒ ꯇꯧꯔꯒ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯇꯥꯖꯩ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕ ꯍꯥꯏꯕꯁꯤ ꯀꯅꯥꯒꯤ ꯏꯃꯨꯡꯗ ꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅꯤ ꯅꯣꯡꯃꯗꯤ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯀꯗꯕ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯋꯥꯕ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯑꯩꯈꯣꯏꯒꯤ ꯅꯪꯕ ꯃꯇꯝꯗ ꯑꯉꯝꯕ ꯇꯔꯦꯠ ꯁꯦꯟꯖꯥ ꯍꯨꯃꯥꯡꯃꯟ ꯈꯔ ꯈꯥꯏꯅꯗꯨꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯒ ꯍꯤꯡꯂꯤꯉꯩꯗ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯗꯣ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯒ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯁꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯂꯥꯏꯛ ꯃꯥꯏꯟꯗꯦꯠ ꯒ꯭ꯔꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯂꯥꯏꯛ ꯃꯥꯏꯟꯗꯦꯠ ꯒ꯭ꯔꯨꯞ ꯑꯁꯤꯗꯤꯅ ꯆꯍꯤ 4ꯃꯨꯛꯀꯤ ꯃꯃꯥꯡ 4-5ꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯀꯌꯥꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯊꯥ ꯑꯃꯗ ꯂꯨꯄꯥ ꯆꯥꯝꯃ ꯈꯥꯏꯒꯠꯅꯖꯔꯒ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯌꯨꯝꯃꯩ ꯆꯥꯛꯄꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯦꯅꯤ ꯑꯩꯈꯣꯏꯅ ꯄꯥꯡꯉꯤꯕꯁꯤ ꯏꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯁꯥꯔꯚꯤꯁ ꯑꯁꯦ ꯃꯁꯤ ꯑꯩꯈꯣই ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯟꯕꯤꯌꯨ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯁꯥꯔꯚꯤꯁ ꯑꯁꯦ ꯑꯩꯈꯣꯏ ꯍꯤꯡꯂꯤꯉꯩꯗ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯇꯧꯗ꯭ꯔꯒꯗꯤ ꯃꯤꯑꯣꯏꯕꯁꯤ ꯃꯄꯨꯡ ꯐꯥꯗꯦ ꯍꯥꯏꯅ ꯈꯟꯅꯔꯛꯄꯒꯤ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔꯗ ꯏꯍꯧ ꯑꯃ ꯂꯥꯛꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤꯗꯃꯛꯇ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯈꯔꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯤ ꯑꯃ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯑꯕ ꯊꯕꯛꯅꯤ ꯃꯔꯝꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯁꯃꯥꯖ ꯂꯤꯡꯗꯨꯅ ꯍꯤꯡꯕꯅꯤ ꯑꯩꯈꯣꯏꯅ ꯆꯤꯟꯗ ꯈꯛꯇꯗ ꯅꯨꯡꯁꯤꯅꯁꯤ ꯍꯥꯏꯕꯗꯨꯅꯗꯤ ꯌꯥꯔꯣꯏ ꯊꯕꯛ ꯑꯣꯏꯅ ꯑꯋꯥꯕ ꯇꯥꯔꯤꯕꯗꯨ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯄꯨꯡ ꯐꯥꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯂꯥꯏꯛ ꯃꯥꯏꯟꯗꯦꯠ ꯒ꯭ꯔꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯃꯤꯌꯥꯝꯒꯤ ꯇꯦꯡꯕꯥꯡꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ WhatsApp group ꯃꯩꯆꯩ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯁꯤ ꯃꯩꯄꯨꯟꯒꯤ ꯇꯤꯝꯅ ꯒ꯭ꯔꯨꯞ ꯁꯤꯒꯤ ꯐꯥꯎꯟꯗꯔ ꯃꯦꯝꯕꯔ 𝐾𝐢 ꯃꯄꯣꯛ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯇꯣꯉꯥꯟꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯑꯃꯗꯤ ꯑꯅꯥꯕꯁꯤꯡꯒꯤ ꯇꯦꯡꯕꯥꯡꯒꯤ ꯈꯣꯡꯆꯠ ꯑꯃ ꯑꯌꯨꯛ ngasi pung 8 hauda khongsanki khongchat aduna ahanbada kongba khatri lekai da leiba pangambam ajit masamak bp stroke tawduna amadi machanupa mimanadraba amasu famunga taduna leiriba makhoigi yumna chala thaknaba nongmagi tangai fadaba polam sing amadi sel gi tengmang khusinaki mathangda Jenims Hospital Porompata blood cancer na naduna leiriba 𝐾𝐢𝐯𝐞 naha oiriba masagi chahi sumatagi chahi 23 khaktamang suriba haubam angambagi manakta chatuna lupa 10,000 tengmangki mahapu puring thogatpa wahi kayana cancer bu maithiba piduna mahusagi punsida halaknaba thaunagi wahi kaya tamlami amaromda haukiba April tang 25 da miyamgi achoba khongchat ama chatkhiba numituda wakhal tana haudabadagi miyamgi ihauda soktuna Raj Medicity da layengduna leiriba hanagi desamgi president Pangal tabidagi mayengbam somoji ki manaka chatuna anaba hangbaga loinana angamba selgi tengbang su piramki khongchat aduda maipungi founder member Rajendra Pangambam Furailakpam Umakanta Bobo Khundrakpam Ta Khoimu Suresh Ajem Robert Tamochau Wangamba Boyai Kenny aduga nupilaktagi Rosie Brahmachari Sangita Khoirom Joymati Irom Rima Naurem Amadi Robasini Pukrambamsu Saruyaki Ningsak mayay ngasi mapok numit pangthokliba 𝐾𝐢𝐯𝐶 matam sangna All India Radio Imphal-gi announcer oina thau puramlaba matung laibak thibadi haukiba ing 2013 da tamthiraba blood cancer na kana narurabada matung thajadana hinglakibani mahakki makha taba punsida ai amadi cancer haina mingthonba autobiography ama iduna international gi yauna state ki thakta mana kaya fangkre amadi masigi makha tabadana amuk miyamgi tengbang kayada maru oina cancer na narabasingda awareness program kaya amadi tengbang kaya maipungi khuthangda ngasi fawba piduna lakli lakadaba makha taba mahaki punsida angamba tengbang awa ana tarabasingda pibana mahaki amata ngairaba pandam oina thamni Mitai koi punsin je hariba group asina tongan ba mafam sing da haitare khoi gi kongba khatri lekai da leiba khoi pabung ama
Pangambam Ajit haiba pabung sigi imung sigi yamna sona lehoriba imung pabung masamaksu ade imung family gi isa nupa amasu imlei kairei su dum yamna su hena khangbira magani du tamogi ipok numit ka mari leina nai khoi tamuna angamba mateng mayamna so mateng pangjab seseru bani adu gairoina na khoi tamosu huji cancer patient yamna kanna oiruraba matungda huji phara akanda haidi hanadagi satharakpa cancer patient singda Pungning Tugat pa amadi mating pangbagi adugi satharak pa mo ina tamogi birthday ga mari leina na khoi gi huji inau pa isa nupa sing haitare khoi gi kyam gai dagi hobam angamba haidana isa nupa si so khoi gi kemo tawdana census hospital da laying ima gi so angamba mating loina na handak ki leibak ki irang da yamna leibak thiba mayam gi mukta haitare leibak thiba thodo ama thokiba khoi gi inau nupa somojit adigi tongan ba singba anaba singa sunba singi mafamda chalaga khoi maipun gi timna khoi marup sing ibung sing pasing me ang punjalaga tamogi ipok numit ka mari leina na khoina sumaina angamba mateng tam mateng se khoi asta seng budi tamogi site tagi khoi ibung sigi site tagi magi birthday gi mari leina na mana pangjabani aikoina support to boina aikoina sumaina chasaru bane do mayamna khoi eroi pada ibung gi so happy birthday hena kai na hana naram sip ju phare adri pung pa pharaga mayam gi CSO Kanglaipak senduna mayang lanmi singna lamdam asida chathariba miyot minai gi thabak khudakta lepu mayang lanmi sing lamdam asida gi hankro haina Moirang gi khongchat chatkre Khongchat adu awang lekin thabi potsambam khulen Moirang gi maira paibi sing imai bil sing amadi langol game village ta lanjen aduna leiriba nupi kayana sarugiyaduna nong marakta chatki Langjinga chobada CRPF na mihat thina hat khibagi mayokta chahi khudingi pangthukuna lakliba khongchat asi ngarang chatkibani khongchat adu da saruya kiba maira paibi singna mayang lanmi singna chathariba miyot minai khudaka lepu Central Force lamjam sidagi hanbikro tronglawbi gi thodok amadi ukhru gi thodok yaningde haina kholaw kaya su lawki Manipur Innovative Youth Organization Delhi Mayonasu mayang lanmi singi miyot minai da laikidaba sing amasung Tronglawbi amadi ukhul gi thaudopu pendaba amadi awaba fongduktuna maira katki Vision Creative School Science Chawal Okramgi handak kosemelo kiba higher secondary examination 2026 cha taratret amadi kunchuba position yauna chada marfu henba mahirui nifuga manga opoki thoram pangthokre thoram aduda school gi principal Tekcham Nandalal Maitai school gi chemistry HOD 𝐋𝐢𝐯𝐞𝐰𝐬 Singh amasung school gi chemistry gi oza takhelambam Bandana Devi oja asina thoram apu oduna pangthokhi thoram aduda kosemna lauba higher secondary examination 2026 ki exam da Manipur pumbagi taratret shuba position amadi kun suba position fangduna school gi mai pakraba mahiroi aniga loinana inspire award fanglakraba mahiroi taramari amadi chada marfu hena fanglakraba punna mahiroi nifuga mangada puning thogatpaga loinana mana mathum yenthokhi Manipur dagi has chaliba Musalman pumnamakta All Manipur Muslim United Clubs Organization amukona anai yaudana amaga mateng pangaduna yamna nungsi charana hajki hakam sing pangthokpa ngambo oibiu haina yaifa pauzal pirakli amukogi General Secretary Mohammed Abdul Koyamna khuyek pidun thadorpa cherol amada Manipur chayom faraklaba thokaningdaba thodok kaya thoktuna mishimina asogopan yum kai kaya mai thadoktuna leinaba yum leitaduna Relief camp kayada changjafam lauduna leiriba Manipur Parjagi damakta athuba matamda santi puraktuna ngapigini puraktuna amaga nungsi chanana leiminaduna tangdu leitana leiba Manipur ama ohenbinaba Manipur gi ha chaliba singna yamna sengnaba haijabani jaba pumna pibiriba maka madina na duwa tawbira muhaina amukona hajj pilgrim singda apel tawrakli Manipur gi hajj chatkadawriba pilgrim singa chatok chasin tawba matamda apanba pidanaba amadi hajj pilgrim singbu chatok chasinda mateng pangbinaba Manipur gi praja sing amadi CSO amadi police mari leinaba authority pumnamakta mateng pangbinaba su haijurakli hajj chatkadawriba singidamakta yenglaga April gi tang 28
कुंट्रा अमदी मेगी तांग मरीदा मणिपुर की CSO अमदी प्रजा सिंगना बन अमदी मखल अमतगी इरांग तौबिदनबसु अपील तौरक्ली लोइनना हज चटकदौरिबा मुसलमान बहाई सिंगसु एयरपोर्ट फाउ थिंदोकपा मतमदा गाड़ी मंगादगी हेना चटपिदनबा अमुकोना अकनबा वाफम हज पिलग्रिम सिंगदा थमलक्ली अरोइबदा मरुओइबा पाउ अमुहन्ना सेंसस तौद्रगदी NRC तौबा यादे हाइबा चीफ मिनिस्टर की वाफम लाइबक थीबनी हाइना MPCC की वाइस प्रेसिडेंट हरीश्वर गोस्वामीना फोंगलखी अमदी मयंगबम सोमोजित खुद थाकिबा माइकई कयादगी लेप लेतना पेंदबा अमदी यानिंगदबा फोंगदुनरक्ली नॉर्थ ईस्ट विंडो टीवी ना संदोक्चरिबा नुमिदांगी पाउ मतंग असे लोइसिनजरी मियेंग ताबिरिबा पुमनमपु अमुकसु हन्ना खुरुमजरी हक्चांग फन थमगे हाइरबदी इरमदा मसिमक्तदा लैबा ख्वाइदगी फरबा हॉस्पिटल सिंगी मनुंगदा अमा ओइरिबा बबिना हॉस्पिटल लेजरी मफम असिदा थाजबा यारबा अमदी सेल यामना चंगदना स्पेशलिटी कुन हेनबदा अना लायेंगबगी खुदोंग चाबा पिजरी पेडियाट्रिक्स कार्डियोलॉजी कॉस्मेटिक सर्जरी अमदी स्पेशलिटी मखल मखा कयादा अखोगी स्पेशलिस्ट सिंगना मरिक चुमना थवाई हक्चांग याउना लायेंगजरी अदुना स्टेट वांगमदा अमु करीगी चटलुगनी अखोगी मणिपुर दसु होगिक्ति अवांग बथाकी हेल्थ केयर फंगलबदा मतम मांगन बिरगनु सेल हेन तिंगन बिरगनु अखोगी स्पेशलिस्ट सिंगदगी मालेमगी अफब थाकी लायेंग पताप युमफम ओइबा सर्विस लोबियु बबिना हॉस्पिटल वे होप मीट्स कंपैशन अकुपा मरोल की दमक बबिना हॉस्पिटल सजीवा जेल रोड खाबई सोई इम्फाल ईस्ट लेंगसिन बिरउ नत्रगा अखोगी फोन नंबर 6909390666 ता कॉल तो बिरउ